Akasbani Imphal Wahengbam Rajesh na pau pajari ahanbada maruiba pau Manipur thokliba irang asiga mari lenana auji phawbada mioi kunipan thiba khangdana leiri haina Mukhyamantri Nongthoman Biren Singna ngasi Manipur Bidhan Sabha da phongdokre Mukhyamantri Nongthoman Biren hairi May 3 dagi thorokliba irang asi laksinduna lamdam masida santi purokna honabada Mantri Singh MLA Singh tumina lei thokte Power Mantri Thongam Bisojin Hairi Leimakhong Heavy Fuel Power Station dagi thawlik oirakiba adu mioi kharana pipeline kaktatpadagini Manipur thokliba irang asi da lanjenadra leiba mioising mayum da hanladnabagi damak state force amadi paramilitary forcing thamduna honari haina Mukhyamantri Nongthoman Biren phongdokre amasung Manipur Humudra Super National Football Championship for Santos Trophy gi semi-final changle semi-final da Gawaga thengnaragani May 3 dagi hoduna Manipur thokliba irang asiga mari lenana auji phawbada mioi kunipan thiba khangdana leiri haina Mukhyamantri Nongthoman Biren phongdokre ngasi Manipur Bidhan Sabha da birodigi Surya Kumar Okramna hangba wahangi pakumda Mukhyamantri na hai irang asida punna mioi 1955 asok apan nangki mioi kunipan thiba khangdana leiri Irang asiga mari lenana punna case 10 nifu lokale mangnai irang asina miyamgi lanthum sing kaya yamna mang takrabage haibadugi matangda mari lenaba deputy commissioner singna thijinbagi thabak chathari ayamba loisilakle Birodigi TS location hanglapa atopa wahang amagi pakomda Mukhyamantri hai irang asida mang takraba yung kai sing sanabagi damak permanent housing scheme gi makhada sada yangkai imung chama kuntrama panda senpam pikre atopa imung samri humudrani thoigisu sada yangkai ahanbagi oina senpam kai thokre mangnai Maraki tembang oina mayum makai amangata thokraba singda lupa lak amamam pinabagi damak paikhalakpa khongthangi saruk ama oina ahanbagi oina sada kunmanga kai thokre Congress ki Surya Kumar Okramna hangba wahangi pakumda homgi bibaksu puriba Mukhyamantri hai lamdamasa santi hanjilhana bagidama kendra amadi Rajya Sarkarna thorang kaya marum laukali madugi manungda Guwahati High Court ki hanagi Chief Justice Ajay Lambana luchingba Inquiry Commission ama semkre Manipur ki Rajyapal Anusaya Uike na Chairperson oiba Peace Committee amasu semle Masigi matakta Rajasida Haujik irang laksinaba Central Amadi Police Force Company Sama Marfudanipan amasung Assam Rifles Amadi Lanmigi Kalam Sama Yangkai Humdoi irang laksinaba seasonary Mangnai Rajya Sarkar na paikapa thorang singgi manungda Shri Kuldip Singbu Rajya Sarkar ge Security Advisor oina hapa MLA Sapam Kunjakesor Singh na luchingba Crisis Management Committee semana singba yauri Mukhyamantri hai Mairoi ani Phijam Hemjit Singh amasung Hijam Linthoi ngambi misigi matangda chijin naba CBI da sinabaga loinana masida chenaba mioi manga fare Congress ki K Megasandana hanglapa wahangi pakhumda Mukhyamantri hai pharaba mioi manga adugi charge CBI na thangakre amadi makha taba thijinbagi thabak chathari Mukhyamantri Nongthoman Biren Singna hairi miyoibagi punsi amasung lanthum ngakpa haibasi sarkar asigi maruoiba pandamni ngasi Manipur Bidhan Sabha da short duration discussion gi pakhumda Mukhyamantri hai mamang sahigi May 3 dagi thorokliba irang asi laksinduna lamdam masa santi purokna honabada Mantri Singh MLA Singh tumina leithokte magi tawbam thopa thabak sing kaidana tawri Congress ki K Ranjit amasung TS Lokesor Singna Sugunu amasung Kundrapam Bidhan Sabha Kendragi Singkhong de leba khul singda kuki lalobo singna toine attack satharakiba adugi matangda pokalakpa short duration discussion gi pakum pireduna Mukhyamantri hai irang asi thorpa matamda Central Security Forcing laktringaida Rajya asida security gi award pa kayamarum leiki Loinana Central Forcing laklaba matamdasu Central Forcing ga miyanga bahap tangdaba kaya ama leikibana kudongsadaba kaya mayoknaki adumoinamak haujikti Rajya sida Central amadi State Security Forcing matik chana leiduna irang thokanma mafamsingda ngak seli short duration discussion aduda MLA K Ranjina mahaki kendra Security Forcing tharakidaba karigino haina makhatana hangba wahangi pakumda Mukhyamantri hai lana si maikai kudingdagi satharakiba oibana Security Forcing thabada sarkarna samamnaba kaya leiki Mangnai Sugunu amadi Serogi mafamsing high sensitive zone oibana hana leiriba Security Forcing gi matakta ehenba IRB personal samagi matakta thajinaba thorang tawri Shri Biren hai
Sugnu Serau sam sensitive over area ni. Huji Serau the lady see I'd IRB gi minimfuma. Adagi I'd MR gi platunama. Existing I'd IRB gi 40 personnel amadi laire. State police laire. Adagi Sugnu the lady base company ahum, Serau the company ahum, I hand the company ama. Adu sigi maraksida mayam na thazariba state force thabit o haibin. Don't know koi IRB ne commando team tarukam sule. Adu na masi hujiki akoina anuba amma sangkola is the mi chani dumak suraga de koi thara age. Do huji ma koina mi loktok ba khotok khotok wista chani mak sudraga su 100 and above hanagi lady si matak adu tharak na badu di sinja ge angle punam te torok ke do kanna bo hona budani isaina ma yam ma tholaga tawgriba posa koi yamna appreciate we thagali mayam dugi involvement laibudagi koi baseline ni agor casualty masing handa hori ni atamna thoiba kangbu yawiri ba suffer toriba kangbu do koi financially or through various schemes koi moi gi dam di guarantee scheme gi manung chalalaga moi koi yengani haibisim dai afsa samjak tabiriba pahosi Akashbani Imphal degini Mukhyamantri Nongthomam Biren Singh Hari Leimakhong Heavy Fuel Power Station dagi thau leak oirakibaga mari lenana hauji phawada chenaba miyoi sing phaba leitri Manipur Vidhan Sabha da Birodi gi K Ranjitna pukhalakpa calling attention gi pakum pireduna Shri Biren Hai Power Station adugi thau leak oirapagi pau hek phangbaga mafam maduda mari leinaba mantri yauna officers sing thajinki amadi sentharagliba thau adu manak nakpa labuk amada nathaiki Thagdok aduga mari lenana FIR ani file tawre hairaduna Mukhyamantri hai mafam aduda ahenba state forcing thajinduna makhatana asiguma thogdok thoktanaba sexual thorang laukhatli calling attention adugi pakum pireduna power mantri thongam bisojin hai thaulik oirakiba aduga power station aduda leiba pipeline sing mioi kharana kakchatpadagi thausing adu konglomda chentharakkibani manghai thogdok adugi matung tarapada mari leinaba expert sing kauduna mafamdagi ising gi sample lokatuna sangeng tawki Mantri nai thogdok adu Pune da leba oil spill combat team amasung IIT Guwahati gi akhang ai singna makhatana thizili More gi SDPO singtham anan hatki bagi matangda birodigi ke Megachandra singna pukhalakpa atopa calling attention gi pakum piraduna Home gi bibhagsu puriba Mukhyamantri na hai mihar aduda yamna tamthiba amasung pangdabagi thawongni amadi thogdok aduga mari lenana mioi mapan phagatkre Pharaba singi manungda Myanmar masasu yauri manghai mihar asida mapan lamgi khut yaubana case asi NIA da sinakre Haukiba January 18 dagi hawduna NIA na case asigi matangda kupna thijinba hawkre Thogdok adu thokraba matungda mafam aduda Manipur Police Commando sing changsinki laibak thibadi commando gi team aduda amuk hanna terrorist singa chingthaktagi bomb yauna nongmai kapthoroktuna ambush tawrki maduda su police personnel ama laikide kharana asok apan nangki Mukhyamantri hai asiguma phibam asi thenanabagi damak security personnel singi mathok tobada mateng oinanaba mine detector yauba bulletproof gari kya yorokle loinana security personnel singi puning thogatnabagi damak commando singi allowance lising manga hengatpa amasung kudong thingai oba mafam singda mathok toriba security personnel singisu lupa lising ahumum hengatpagi thabak paikhatpa haure Mukhyamantri Nongthomam Biren Singh Hari Manipur da hojik thokliba kanuki irang asi laksin nabagi damak kendra gi security forcing raisa asida thajilagli Manipur Vidhan Sabha da ngasi birodhi lusingba Okram Ibobina pukhalakiba matter of public interest ki pakum piraduna Mukhyamantri Nahai lanjenduna leiriba mioi sing mayum da halan nabagi damak state force amadi paramilitary forcing thamduna honari Thokliba irang asigi matangda sarkar gi tawpham thopa thabak sing hojiksu leptana honari oiragliba phibam sing asigi yenglaga kendra sarkar gi maikai digi free movement regime lokthokpa amadi ngamkhai sambal khabagi thabak sing paikhatli su withdraw tawna honari Kendra gi Giham-mantri Amit Shah na phongdokkibagi matung ina ngamkhai sambal khabagi thabak asi sahi manga gi manungda loisinaba pandam thamli amasung hojik land demarcation na singbagi thabaksu sathaba hokre Siri Biren hai Apunba indigenous people of Manipur tribe kuntraga mari sangai ethnic park yum sarga laklaga thamisin maitai khatagi oiba ko suleli NRC gi nahan lawri do naga maitai pangal maitai punmaki pullaga aduga leiriba hanagi kuki sin lausing illegal natabasing mayam gi siyong center dagi the effort mayam ma thara i koi security thara iba pira iba tawrai iba mayam se loina masi periphery da khilak padagi ni huji ekoi da mi sibgi sang han rais sigi thodok sibo khoi thon bro lan sibo khoi toru bro lan kana go man khar ta tawrai dunga ngana bo khona bane
ꯑꯩꯈꯣꯏ ꯒꯣꯔꯃꯦꯟ ꯄ꯭ꯔꯖꯥ ꯀꯟꯅꯕ ꯍꯣꯠꯅꯕ ꯑꯩꯈꯣꯏꯅ ꯇꯧꯔꯨꯕ ꯅꯠꯇꯦ ꯁꯤꯗꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇ꯭ꯔꯥꯏꯛꯀꯤ ꯕꯟꯒꯤ ꯈꯟꯅꯕꯒꯤ ꯅꯠꯇꯦ ꯁꯤꯗꯤ ꯅꯣꯡꯃꯩ ꯄꯥꯏꯔꯒ ꯃꯄꯥꯟꯗꯒꯤ ꯃꯤꯂꯤꯇꯦꯟ ꯌꯥꯎꯅ ꯑꯦꯖꯦꯟ ꯌꯥꯎꯅ ꯅꯣꯡꯃꯩ ꯀꯥꯞꯄꯛꯑꯦ ꯁꯤꯒꯤ ꯏꯕꯤꯗꯦꯟꯁ ꯄꯨꯊꯣꯛꯇꯨꯅ ꯀꯦꯁꯁꯤ NIA ꯁꯤꯟꯅꯔꯛꯏꯅꯦ NIA ꯄꯥꯏꯔꯛꯏꯅꯦ ꯁꯤꯗꯤ ꯑꯩꯈꯣꯏ ꯑꯄꯨꯟꯕꯒꯤ ꯏꯐꯣꯔꯠ ꯑꯃ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯕꯒꯤ ꯃꯊꯧ ꯇꯥꯏ ꯍꯟꯗꯛꯀꯤ ꯊꯣꯛꯂꯛꯏꯕ ꯂꯥꯟ ꯈꯨꯗꯣꯛꯁꯤ ꯆꯨꯝꯅꯒꯤ ꯅꯣꯡꯃꯩ ꯑꯃꯅꯤ ꯀꯥꯞꯄꯛꯄ ꯅꯠꯇꯦꯕ ꯍꯦꯛꯇ ꯃꯣꯞ ꯑꯣꯏꯅ ꯂꯥꯛꯑꯀꯥꯟꯗ ꯂꯩꯀꯥꯏ ꯂꯩꯀꯥꯏꯁꯤ ꯑꯦꯇꯦꯛ ꯇꯧꯔꯒ ꯌꯨꯝ ꯃꯩ ꯊꯥꯕ ꯃꯤ ꯍꯥꯠꯄꯁꯤ ꯇꯧꯔꯛꯄꯅꯦꯕ ꯑꯦꯕ꯭ꯔꯤ ꯍꯣꯌꯥꯔꯗ ꯃꯥꯁ ꯑꯣꯏꯅ ꯑꯦꯇꯦꯛ ꯇꯧꯔꯛꯄꯅꯦꯕ ꯄꯨꯂꯤꯁ ꯉꯥꯛꯇꯅ ꯁꯦꯟꯅꯕ ꯉꯝꯗꯕꯅꯤꯅ ꯁꯗꯟꯂꯤ ꯍꯧꯔꯛꯄꯅꯤꯅ ꯏꯆꯥ ꯏꯅꯥꯎ ꯃꯌꯥꯝꯁꯤꯅ ꯊꯣꯛꯑꯒ ꯉꯥꯛꯄ ꯇꯧꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯈꯤꯕꯩ ꯋꯥꯅꯤ ꯑꯗꯨꯅꯕꯨ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯄꯕ꯭ꯂꯤꯛ ꯁꯦꯐꯇꯤꯅ ꯍꯦꯟꯅ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯂꯩ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯇꯞꯅ ꯇꯞꯅ ꯇ꯭ꯔꯥꯚꯦꯜ ꯑꯦꯔꯤꯌꯥꯁꯤꯡ ꯍꯣꯠ ꯁ꯭ꯄꯣꯠꯁꯤꯡ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯊꯝꯃꯒ ꯁꯦꯀꯨꯔꯤꯇꯤꯁꯤꯡ ꯁ꯭ꯇꯦꯠ ꯐꯣꯔꯁꯅꯦ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯁꯤꯡꯁꯦ ꯄꯨꯟꯅ ꯊꯝꯃꯀꯥꯟꯗ ꯐꯨꯠ ꯍꯤꯜꯁ ꯑꯃꯗꯤ ꯄꯦꯔꯤꯐꯦꯔꯤ ꯑꯦꯔꯤꯌꯥꯗ ꯄꯨꯊꯣꯛꯄ ꯍꯧꯔꯛꯏꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯦꯝ ꯍꯣꯡꯗꯣꯛꯅꯕ ꯍꯣꯠꯅꯔꯤ ꯁꯨꯁꯨ ꯋꯤꯗ꯭ꯔꯣ ꯇꯧꯅꯕ ꯍꯣꯠꯅꯔꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠ ꯑꯩꯈꯣꯏ ꯄ꯭ꯔꯣꯄꯣꯖꯦꯜ ꯇꯧꯖꯔꯤ ꯃꯣꯅꯤꯇꯔꯤꯡ ꯀꯃꯤꯇꯤ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯀꯟꯅ ꯍꯣꯠꯅꯔꯤ Taranithoi suba Manipur Bidhan Sabha gi manga suba mifam ngasi loisingkre mamang thagi kunipan degi numit tare ni chatharkiba mifam aduda punna sitting manga laiki Akasbani Imphal gi pau tabiri Manipur Humudra Suba National Football Championship for Santos Trophy gi semi-final changle Arunachal Pradesh ki UP da leba Golden Jubilee Stadium da ngasi sanakiba ahum suba quarter final da Manipur na Assam bu panjal taret amada maithiba pikibani Match aduda Manipur gi Wangkhai Mayum Sadanandan Singh na goal ahum chanki atei goal sing aduna Phijam Sanathoi Mitei Ngangbam Pacha Singh Maibam Deni Singh amasung Ngathem Immersion Mitei na chankibani Assam gi amata ngarba panjal aduna J Gogoi na chankibani Mari suba quarter final hojik Mizoram ga Kerala ga sanari Services amasung Goa hanana semi final changkrabani semi final match sing lakliba sagol se numita sanargani ahanba semi final da Goa ga Manipur ga aduga ani suba semi final da Services ga Mizoram ga Kerala ga gi akabaduga sanagani final thangja numita sanagani Bishnupur ki mini stadium na chathariba anisuba Thoksom Ibo Pisak Singh Memorial Super Division Football ki ngasi sanakiba match ta Laimram Yaifal Lamjing Loop amasung Laimapopom apunba Sanroi Loop panjal ahum chanuduna draw chatkre National Education Policy Lisingani Kungi syllabus ki matung ina Faculty Program on Value Addition ki saruk ama oina MIME course ama ngasi hogdokre Rise ki Directorate of University and Higher Education na Mangol Ngambi College ningthoko nga punna sinduna college asida pangtokiba MIME course aduda RK Folmani amasung M Saitajit na resource person oina wangangki thoramduda college singdagi lakpa professor sing saruk yaki Manipur State Cooperative Bank Limited amasung Manipur State Rural Livelihood Mission na punna sinduna Jiribam Jila digi khangatlaba self-help group kurmanga da loan gi sentang pithakre Jiribam Municipal Council gi auditorium da pangtokpa thorum aduda jila asigi Deputy Commissioner Krishna Kumar SPA Ghanshyam Sharma Jiribam Municipal Council gi Executive Officer Moirangthem Surjit amadi Manipur State Cooperative Bank Jiribam gi Manager A Thoibana saruk yakiba thorum aduda self-help group sing da loan gi senpam sing adu khusinaki All India Students Federation Manipur State Council na sinduna tha ama makhai chupna chatharakpa class 10 amasung 12 ki parikha thagadriba mahiroi singi oiba free revision coaching camp Khai Imphal High School da loisin kare Foundational Literacy and Numeracy Teaching Learning Materials Mela ngasi Chandil Jila gi DC Complex da leba multipurpose hall da hogdokre Mela si pangthokpagi maroiba pandam di teaching learning materials sing sizinaduna oja sing na mahiroi sing da karamna takpi tambigada gi haibaduni State Project Director Samagra Shiksha Manipur gi makha da pangthokpa mela asida oja kaya marumna saruk yari Raija sigi jila tara tarukta pangthokkodaba mela asina oja sing na makoi na puthokchaba teaching learning materials sing na mahiroi sing da karamna takpi tambiduna mahiroi sing bu hena line loksing gyan lehengadage haibaduni Systematic Voters Education and Electoral Participation Swiki Matang da Nomagi Oba Integrated Communication Amasung Outreach Program ngasi Bishnupur Jila da leba Royal Academy of Law da pangthokre Thormadu da akangai kyana wangang bagaloina quiz competition singba pangthokki Sagol gi masijak pijabada mateng oinanaba incentive khara pigadori haina Veterinary and Animal Husbandry Vibhag na hairi Manipur Sarkar gi Vibhag asigi Joint Director Planning na thokpa cherol aman hai Manipur sagol loiriba sing register tawraba amadi hojik sagol loiriba loinana haukiba Manipur pangthokiba tournament kera saruk yaruba polo club singna tha asigi tara mathogi nungtil pung ahum phawbugi manungda Vibhag asigi office da aiba darkas pisilakadabani maduda secretary gi ming bank account holder sing gi ming account number sing pisin bada yaurkadabani hairi Assam Rifles ki Civic Action Program gi makhada Charoi Pandong Part 2 Village da solar street lighting kusinakre Technopal Jila gi tongan mafam sing su solar street lighting kusinakre
Saknairaba artist Oinam Thoibak asi laikidre masaki sei humbudra sukre ibai thoiba haina khangnaba sumang lila gi artist asina sumang lila chamarom kumlami mahangna kumlamba sumang lila singi manungda khamnu 82 sabi sano express kaisamthong thoibi mau aipabi inamana singbani mahangna tongan tongan ba film singdasu saruk yarambada natana sumang lila kayamarom direction piki Aroibada Maroiba Pau Manipur Tulog Liba Irang Asiga Marilena Hausi Pau the Mui Kunipan Tiba Kangdan Lady Haina Mukhyamantri Nongthoman Birenangasi Manipur Bidhan Sabha the Pongdokre Mukhyamantri na Hairi May Ahom de Gitor Liba Irang Asi Laksinduna Lamban Asida Santi Purangna Bohonabada Mantri Singh MLA Singh Tumina Lake Tokte Power Mantri Tongam Bisojin Hairi Lema Kong Heavy Fuel Power Station Digi Taulik Orakib Adu Mui Krana Pipeline Katat Padagini Manipur Toliba Irang Asida Lanjendra Lady ba Mui Singh Mayum Mayumda Halanabagidamak State Force Amadi Paramilitary Forcing Tamduna Honari Haina Mukhyamantri Nongthoman Birena Pongdokre Amasung Manipur Humbudrate Suba National Football Championship for Santos Trophy ki semi-final changle semi-final da Gawaga Thengaragani Pau Lojare